ꯊꯥꯕꯗ ꯀꯥꯟꯅꯕ ꯂꯩꯁꯦ ꯄꯥꯝꯕꯤꯗꯨꯅ ꯁꯤꯈ꯭ꯔꯒꯗꯤ ꯐꯠꯇꯦ ꯍꯥꯏꯅ ꯑꯗꯨꯅꯦꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯔꯕ ꯊꯧꯗꯣꯛꯅꯤꯀꯣ ꯑꯩꯈꯣꯏꯅ ꯏꯅꯥꯎꯁꯤꯡ ꯈꯔ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯀꯨꯏꯔꯕ ꯏꯅꯥꯎꯁꯤꯡ ꯈꯔ ꯌꯥꯎꯔꯦ ꯀꯥꯏ ꯆꯠꯅꯈ꯭ꯔꯒꯦ ꯈꯪꯗꯦ ꯑꯇꯣꯞꯄ ꯖꯥꯇꯤꯁꯤꯡ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯀꯩꯁꯨ ꯂꯩꯇꯕ ꯌꯥꯝꯅ ꯇꯣꯟꯕ ꯄꯤꯛꯄ ꯖꯥꯇꯤ ꯍꯥꯏꯗꯤ ꯃꯣꯏꯅꯁꯨ ꯇꯧꯖ ꯁꯥꯏꯁꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯆꯦꯅꯦꯜ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯩꯁꯦ ꯑꯌꯨꯛ ꯇꯨꯝ ꯍꯧꯒꯠꯂꯒ ꯂꯩ ꯃꯈꯣꯡꯗ ꯉꯥꯏꯍꯥꯛ ꯆꯪꯉꯤꯅꯤ ꯂꯥꯏꯒ ꯈꯨꯔꯨꯝ ꯂꯣꯏꯔꯒꯅꯦ ꯂꯩꯁꯤꯡꯁꯦ ꯌꯦꯡꯗꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯣ ꯂꯩꯁꯤꯡꯁꯦ ꯏꯪꯊꯝꯊꯥꯒꯤ ꯂꯩꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯁꯨꯝ ꯐꯖꯅ ꯁꯥꯠꯆꯔꯤ ꯁꯤꯗꯗ꯭ꯔꯤꯀꯣ ꯑꯗꯣ ꯈꯔꯅꯤ ꯂꯩꯔꯒꯗꯤ ꯃꯊꯟꯇ ꯇꯞ ꯇꯞꯅ ꯄꯠꯊꯅ ꯁꯤꯊꯈꯤꯗꯣꯏꯅꯤ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯁꯨꯝ ꯁꯥꯠꯂꯤ ꯈꯔ ꯁꯤꯊꯔꯛꯄꯁꯨ ꯌꯥꯎꯔꯤ ꯁꯤꯒꯗꯨ ꯑꯗꯣ ꯑꯩꯒꯤ ꯂꯩꯁꯤꯡꯁꯦ ꯀꯩꯅꯣ ꯏꯪꯊꯝꯊꯥꯒꯤ ꯉꯛꯇꯅꯦꯕ ꯑꯗꯣ ꯀꯩꯅꯣ ꯅꯨꯡꯁꯥ ꯀꯟꯕꯗꯨꯒ ꯑꯩꯅ ꯑꯔꯨꯝꯗ ꯄꯨꯁꯟꯅ ꯊꯝꯕꯤꯕ ꯑꯗꯨꯒ ꯑꯩꯒꯤ ꯃꯅꯤ ꯄ꯭ꯂꯥꯟꯁꯦ ꯏꯃꯥꯅꯅꯦ ꯌꯨꯝꯗ ꯃꯅꯤ ꯄ꯭ꯂꯥꯟ ꯊꯥꯕ ꯐꯠꯇꯦ ꯑꯩꯅ ꯄꯤꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯑꯦꯗꯦꯅꯤꯌꯝꯁꯤꯗꯤ ꯑꯣꯂꯥꯡꯊꯥꯒꯤ ꯂꯩꯅꯤ ꯃꯌꯥꯝ ꯅꯨꯡꯁꯥ ꯄꯥꯝꯕ ꯂꯩꯅꯤ ꯑꯗꯣ ꯃꯅꯤ ꯄ꯭ꯂꯥꯟꯁꯦ ꯌꯨꯝꯗ ꯊꯥꯕ ꯐꯠꯇꯦ ꯍꯥꯏꯅ ꯏꯃꯥꯅꯅꯦ ꯍꯥꯏꯗꯤ ꯌꯨꯝꯗ ꯊꯥꯕꯗ ꯀꯥꯟꯅꯕ ꯂꯩꯁꯦ ꯄꯥꯝꯕꯤꯗꯨꯅ ꯁꯤꯈ꯭ꯔꯒꯗꯤ ꯐꯠꯇꯦ ꯍꯥꯏꯅ ꯑꯗꯨꯅꯦꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯔꯕ ꯊꯧꯗꯣꯛꯅꯤꯀꯣ ꯑꯩꯈꯣꯏꯅ ꯈꯪꯉꯕ ꯑꯩꯈꯣꯏꯅ ꯇꯥꯔꯕ ꯎꯔꯕ ꯑꯁꯦꯡꯕꯃꯛꯀꯤꯗꯤ ꯐꯠꯇꯦꯕ ꯁꯤꯔꯒꯗꯤ ꯌꯥꯝꯅ ꯐꯠꯇꯦꯕ ꯏꯃꯨꯡꯗ ꯑꯋꯥꯕ ꯇꯥꯕꯒꯤ ꯃꯑꯣꯡꯗꯣ ꯑꯣꯏꯔꯛꯏꯑꯕ ꯑꯗꯨꯗꯨꯅ ꯃꯌꯥꯝꯁꯨ ꯂꯥꯛꯀꯤ ꯄ꯭ꯂꯥꯟꯁꯦ ꯊꯥꯕ ꯊꯣꯛꯂꯒꯗꯤ ꯀꯩꯒꯨꯝꯕ ꯁꯤꯗꯣꯛꯈ꯭ꯔꯗꯤꯀꯣ ꯑꯃꯨꯛꯀ ꯂꯩꯅ ꯑꯣꯏꯔꯁꯨ ꯃꯤꯉꯣꯟꯗꯒꯤ ꯂꯧꯔꯒꯁꯨ ꯅꯠꯇ꯭ꯔꯒ ꯂꯩꯔꯒꯁꯨ ꯑꯃꯨꯛꯀꯁꯨ ꯁꯨꯝ ꯍꯟꯅ ꯊꯥꯖꯟꯕꯤꯌꯨ ꯑꯗꯣ ꯐꯠꯇꯦꯕ ꯌꯥꯝꯅ ꯑꯗꯨꯒꯤꯅꯤ ꯑꯩꯈꯣꯏ ꯃꯥꯅ ꯊꯥꯅꯨ ꯐꯠꯇꯦ ꯄꯤꯊꯣꯛꯀꯣ ꯍꯥꯏꯅ ꯑꯗꯣ ꯊꯝꯃꯔꯣꯏꯒꯦ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯄ꯭ꯔꯥ ꯀꯗꯥꯏꯅꯣꯝꯗ ꯄꯨꯅ ꯊꯝꯃꯨꯁꯨ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯑꯗꯣ ꯌꯦꯡꯉꯨ ꯑꯌꯨꯛꯀꯤ ꯚ꯭ꯌꯨꯁꯤꯗꯤ ꯐꯖꯔꯤꯀꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯁꯥꯕꯅ ꯀꯩꯅꯣꯝ ꯇꯧꯗꯣꯔꯕꯅꯤ ꯍꯧꯖꯤꯛꯁꯦ ꯁꯥꯕꯁꯤꯖꯥꯃꯛ ꯃꯩꯁꯥꯁꯦ ꯀꯟꯈꯠꯂꯛꯑꯦꯕ ꯈꯔ ꯇꯧꯅ ꯑꯣꯂꯥꯡꯕꯁꯦ ꯑꯗꯣ ꯑꯩ ꯃꯈꯥ ꯇꯥꯕ ꯀꯩꯀꯩ ꯇꯧꯕ ꯍꯥꯏꯗꯣ ꯁꯨꯝ ꯃꯊꯪ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯆꯦꯅꯦꯜ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯉꯁꯤꯗꯤ ꯕꯦꯔꯤ ꯏꯔꯣꯜꯂꯦ ꯑꯗꯨꯒ ꯕꯣꯔꯥ ꯑꯃ ꯍꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯏꯅꯥꯎꯁꯤꯡꯅ ꯌꯦꯡꯕꯤꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯃꯥꯏꯅ ꯉꯁꯤꯒꯤ ꯆꯥꯛꯁꯦ ꯂꯣꯏꯔꯦ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯑꯍꯟꯁꯤꯡ ꯄꯤꯖꯅꯕ ꯇꯧꯈꯤꯒꯦ ꯃꯌꯥꯝ ꯃꯃꯥ ꯁꯨꯇꯥꯡꯒꯤ ꯑꯣꯟꯂꯥꯏꯟꯗꯒꯤ ꯃꯄꯥꯅ ꯀꯥꯖꯜ ꯑꯃ ꯑꯣꯔꯗꯔ ꯇꯧꯒꯦꯅ ꯂꯥꯛꯑꯦ ꯑꯁꯤꯁꯦ ꯅꯍꯥꯟ ꯌꯨꯝꯗ ꯂꯣꯡꯗꯣꯃꯦꯟ ꯇꯧꯔꯒ ꯑꯗꯣ ꯀꯣꯟꯅ ꯑꯉꯥꯡ ꯁꯅꯥ ꯂꯧ ꯆꯠꯄꯗꯕꯨꯗꯤ ꯄꯨꯔꯛꯑꯦꯕ ꯑꯗꯨ ꯑꯩꯅ ꯗꯨꯀꯥꯟꯗꯩ ꯑꯃ ꯂꯧꯏꯅꯦ ꯍꯤꯃꯥꯂꯌꯥꯒꯤꯗꯣ ꯏꯁꯇꯤꯛꯀꯤꯗꯣ ꯃꯥ ꯅꯝꯕꯤꯒꯦ ꯍꯥꯏꯕ ꯆꯥꯗꯦꯕ ꯏꯁꯇꯤꯛ ꯑꯣꯏꯗꯨꯒꯅꯦ ꯑꯁꯨꯛ ꯑꯣꯏꯗꯤ ꯏꯁꯇꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯑꯁꯥꯡꯕ ꯄꯦꯟꯁꯤꯜꯒꯤ ꯑꯗꯨꯃꯥꯏꯅ ꯌꯨꯁ ꯇꯧꯗꯕꯅꯤꯅꯅꯦ ꯃꯥ ꯅꯝꯕꯤꯒꯦ ꯍꯥꯏꯕ ꯆꯥꯗꯦꯕ ꯑꯗꯨꯅ 2025ꯀꯤꯅꯤ ꯃꯇꯝꯁꯦ ꯂꯩꯔꯤ ꯄ꯭ꯔꯥꯏꯁꯅ 299 ꯄ꯭ꯔꯥꯏꯁꯁꯦ ꯑꯗꯣ ꯑꯁꯤꯁꯦ ꯐꯁꯨ ꯅꯨꯡꯉꯥꯏꯑꯕ ꯑꯩꯈꯣꯏꯒꯤ ꯆꯍꯤ 2 ꯃꯃꯥꯡꯗꯒꯤ ꯁꯤꯖꯤꯟꯅꯔꯛꯏꯅꯤ ꯐꯥꯔꯁ ꯇꯥꯏꯝꯗ ꯑꯩꯁꯦ ꯁꯨꯝ ꯂꯩꯔ ꯁꯤꯖꯤꯟꯅꯔꯦꯕ ꯃꯁꯤꯅ ꯌꯨꯁ ꯇꯧꯔꯛꯏꯕ ꯑꯗꯣ ꯀꯨꯏꯔꯕꯅꯤ ꯆꯍꯤ 2 ꯍꯦꯟꯖꯜꯂꯦꯀꯣ ꯑꯍꯥꯟꯕꯒꯤꯁꯦ ꯑꯗ ꯑꯦꯛꯁꯄꯥꯏꯔꯤꯒ ꯑꯣꯏꯔꯝꯒꯗ꯭ꯔꯁꯨ ꯈꯪꯗ꯭ꯔꯦ ꯐꯔꯦ ꯑꯅꯧꯕ ꯑꯃ ꯂꯧꯔꯛꯄꯁꯤꯅꯕꯨꯗꯤ ꯑꯗ ꯍꯤꯃꯥꯂꯌꯥꯒꯤ ꯌꯨꯁ ꯇꯧꯒꯦ ꯍꯥꯏꯕ ꯆꯥꯗꯦꯕ ꯑꯗꯣ ꯑꯁꯦ ꯑꯅꯧꯕꯁꯦ ꯑꯣꯏꯅ ꯁꯨꯝ ꯇꯩꯕꯤꯔꯒꯦ ꯃꯁꯤꯁꯨ ꯌꯥꯎꯕꯨꯗꯤ ꯌꯥꯎꯔꯦꯕ ꯑꯍꯥꯟꯕꯩꯁꯦ ꯁꯦꯝꯅꯤꯀꯣ ꯑꯣꯔꯒꯥꯅꯤꯛ ꯅꯦꯇ꯭ꯔꯥ ꯀꯥꯖꯜ ꯍꯥꯏꯅ ꯐꯕꯅꯤ ꯑꯗꯨꯗꯣ ꯁꯤ ꯑꯍꯥꯟꯕꯒꯤꯁꯦ ꯈ꯭ꯋꯥꯏ ꯌꯥꯝ ꯌꯥꯎꯔꯤꯗꯣ ꯆꯍꯤ 2 ꯃꯊꯛ ꯑꯣꯏꯔꯦꯕ ꯁꯤꯖꯤꯟꯅꯔꯛꯏꯁꯦ ꯑꯗꯣ ꯑꯅꯧꯕꯁꯦ ꯁꯤꯖꯤꯟꯅꯕꯤꯔꯒꯦ ꯑꯖꯥꯎꯕꯁꯦ ꯂꯩꯔꯁꯨ ꯑꯦꯛꯁꯄꯥꯏꯔꯤ ꯑꯣꯏꯔꯕꯁꯨ ꯈꯪꯗꯦ ꯑꯗꯨꯅ ꯍꯥꯟꯅꯒꯤꯅꯤꯅ ꯀꯥꯎꯈ꯭ꯔꯦꯕ ꯆꯍꯤ 2 ꯃꯃꯥꯡꯒꯤꯅꯤꯅ ꯑꯅꯧꯕꯁꯦ ꯁꯤꯖꯤꯟꯅꯔꯒꯦ ꯐꯩ ꯌꯥꯝꯅ ꯍꯩꯇꯔꯥ ꯑꯩꯈꯣꯏ ꯃꯃꯥ ꯁꯅꯥ ꯖꯒꯣꯏ ꯁꯥꯕ ꯇꯧꯔꯁꯦ ꯑꯝꯇ ꯆꯤꯡꯊꯣꯛꯑꯁꯦ ꯃꯃꯤ ꯁꯛ ꯇꯨꯔꯨ ꯇꯨꯔꯨ ꯃꯃꯤ ꯁꯛ ꯇꯨꯔꯨ ꯇꯨ ꯁꯥꯔꯣ ꯖꯒꯣꯏ ꯁꯥꯔꯣ ꯃꯃꯤ ꯁꯛ ꯇꯨꯔꯨ ꯇꯨꯔꯨ ꯃꯃꯤ ꯁꯛ जगह सारो
Mommy shark, turu turu, mommy shark. Daddy shark, turu turu turu, daddy shark, turu turu, daddy shark. Jadi kau saro, nomo nomo satu nomo, dance taro. Mommy shark, turu turu, saro dance taro. Mommy shark, turu turu, tahu deh, dance tahu deh, hey tereda. Toro. Mommy shark, turu. Mommy shark, turu turu turu, mommy shark. Daddy shark, turu turu, daddy. 그래서 산대 만대면 다 해도 돼. 산대 만대. Ready? 두하유. Do high no. Ready? Tuesday? Thursday. Friday? Saturday. T for cái nó nè. Tiger. U for? Mommy U for? shark, turu. U for? Mommy Thầy shark, Mommy shark, turu turu, mommy shark, turu turu, mommy shark. Toro dance. Daddy shark, turu turu, daddy shark, turu turu, daddy shark. Dance toro. Hay thế. Mama shark thùng rồi cái ta đang dance tao ai ra thế. Mama shark thùng rồi cái quá. Nó cái giang cha ní. Dance tao ai ra thế. Toro. Toro am tao. Daddy shark, turu turu, daddy shark, turu turu, daddy shark. Tu na teta. Nang na batun da jama tao buda sabu do. To sabu. Daddy shark, turu turu. Hay thế. Mama shark thùng rồi cái. Các thùng hậu ở lên mũ cái này nga sẽ cover nha ba kilo lum ne sao rồi ba ado phải dùng mình cái nào đấy nga sẽ sao nha ba ado các thùng cái chúng ta chọn nó một tên video sẽ lâu đấy sau video sẽ lâu quá sân đẹp ba ado nó một tên lâu đấy ado cái các lấy sang đấy ado quay tiki chỉ Enau chỉ Nungshiraba Enau chỉ khara mafang khangdana Mangkhre ba wari sanadaba kuiraba Enau sing khara jaure kai chatan khara ge khangde kuire da wari ka sanadaba jam nungsiba Enau sing ada ngasi mathen jide nga ma thongai ko ado iromba sidi mayamna chungkhanga boni chongjag iromba neba chini ko ngasi mathen mapanda dukan da ngatang chalu ke aigi na se naning su lawrake ado ge kai lei ge na lai mai lại cái phí lấy lạc của này và đồ cũng làm gì thôi em mai về mà cho cầm cái nó được bớt xí mai về mà chứ còn cái này là chẳng có gì sẽ cái mình đi sẽ thôi một tí tới rồi và mình đi như nhau rồi sẽ nó bà sản xuất ra tàu này là tàu đi xem nào bên ngoài xem là tàu tôi nè bà sẽ đi qua đi sẽ ra cái này nhau rồi sai cái mình xem là cái không ngân là cái này rồi memang video itu sungguh video happy benar segi wajib mulai tu kan ada yang boleh semua mui gitu segi mui gitu panggung mulai gitu karena saruk jauh dia na mui kan na pilih dia na lain ni pilih tu kan na macam ni tu apa lagi ni pilih lain apa mui sini na mui mui gitu panggung mulai mui gitu kan dah itu mui kan mana hak lain na kan na mandi segi Moishu thata atopa jati sina koi meeting se kasu lei tawa jamna tonba pitpa jati haidi sumoi na chu tawa sai sai be mongda jamna usithoi dana khanbiya ba atopa jati koi na chen ja ma ga sina da ba koi ma ta oi da ba sina sina na lak cha doi koi meeting na mo koi na chen ni ma nong chi ga mo Nungshiraba ba se oya ba wari da sangre me am kai philei no na ko jumda hale jumda to ado wari se jam sangba wari ni mani na so matang se le shamna maro ado me am jumda ure halle video se matang se le shela